अस्सलामुअलैकुम वरहमतुल्लाहि वबरकातुहु। हंदक गजा की हाना सुनबा असिगी मतंगदा सिसफेयर तौखिबसी असिगी मरी लेनना अइना मसिगी वफम खरा थमजगे। नहान अगस्त की तारीख 10 सिगी निमित्ता 2025 की असिदा अखोगी सिसफेयर तौग्रे। इजराइल ना अखोगी गाजा लेरिबा पैलेस्टाइनियन सिंगबो हात्पी नैबिखिबगी मतंगदा अदुगा मरी लेना अइना हाइजनिंगबदि आइगी कोइगी पुंसी असिदा अखोई पुंसी आइगी पुंसी असिदा तौरक्लिबा थबकसिंग असिदा असि फावबदा अइना इचम चम्बा अमचुम्बा पारा अमा तमजरे। मसिगी अवा अना मिकअप मिराव खुन असी येंगा मतुंगदा असिगी खांगबा मैसा वारबा कया खांगला मतुंगदा मियोइबगे खुगी मियोइबगी लेनबा मरी थंबसे चौखटपा अमसुंग माइपाकपसे ओइथोकपा यागनी अमना अमगी अफबदा येंगंबा अदुगी मतमदा खक्तदा अखोइना अतोप्पसिंगी थौरमसिंगदु अफबदा खनबा ngambada afad aduga fatta wakal thodokpa ngamba taragade amaga nungsi chananai hingminnaba yagane aigi wakal amasung pukning kayada wakraba thokiba gazagi tora tumna hatpikraba micham meyambo hamas hatnabagi mingda masida ikhui kaya kanna thamoida wai allah gi mattenje kram kana lakadage khanbada अखोई मयामगी मित्त संगजन उग्रे मसीगुम्बा कया 1946 की ममांगदा असुम तौना गजा हाइबदी गजा खत्ता नत्तना पैलेस्टाइन हजिक साग्रिब लम इजराइल असि मतम पैलेस्टाइन अरमी पैलेस्टाइन असि ओट नैख्रबा हानसु की जनरल मैसेकर अदगी लेख्रिबा मैसेकर कया मयाम अमा जसिदा कोगी नुपी अंगांग नत्तबा लिचा सजा चत्तना रेप तौदना अंगांग मचाबु येन nganu hatpugum kakching hatpugum uchi hatpugum hatkhreba mयाम अदुबो पैलेस्टीनियन की मियाम की दमकता जीव के आसु इजराइल दा शांति की अमसुंग तोरा तुमना हात मिहाट की निंगदबा खोंगच चतखिबा उजै अखोइसु मियोइबनिना मिपुंग खुदिमक अचुंबगी दमक अमसुंग असोनबगी दमक थोरक तबदि नत्ते नकल अमदा अदुना पुमनमक फत्ते हाइबदी लानगनी तोइगमसुंग येंगनबा जाति अमदा मिदुना पोकपनि हाइदना मिसुंगदबु लोइनमक जाति दबु लोइनमक येंगनबनि खनबदि अरानबनि मरमदि नबीसिंगना असुमनदि तौरमदे मखोइनसु तंबिरमदे मखोइदगी फंगबा खुदमदि अहानबदा मीदुबु हेक्ता फत्तना खंद्रिङैदा अमसुंग जस्ट तौद्रिङैदा अरानबु वरेप ताद्रिङैदा खंदोकनबा होटनबसे मीदुबु खंदोकनबा होटनबसे मथौदांग ओइखि नुंसिनबा मिरियंगना येंगनबा असावबई महत्ता अदुगा संबल खाबई महत्ता मरी समजिनबनेबा नबीसिंगी पराददि अदुना अखोइना ngasi hana sukriba jiuna hatpikriba zionist jiu haitare amasung zionist support tauba christian sing maroin evangelical christian sing makoina full support tawraga kaya bu khoi muslim praja kaya ambo palestinian kaya hatpi dai bi khriba singse yam thamoi so nangai ni aduna miyoibegi humanity gi ground da achumbaran miyoib khanba ngamdabadi natte ngambane ngasi malem sinba thungna Europe amadi America Africa le chingna Muslim country khata natna kaya ama support tawraki gazagi Quran aikoida sumna takpibei maramna aikoina khang ngambani madudi kai haimatanda sura hujurat ki sura 98 sura al hujurat ayat 13 sumna hai he miyoiba tasengnamak अखोइना सेमखिबने नखोइबो निपा अमा अमसुंग नुपी अमदगी अदुगो ओहेनबिखिबने नखोइबो कांगलुप अमसुंग फुरुप नखोइ अमना अमबो सक खंजनबा खंजब यानबा तसेंगनमक अल्लाह की
ꯃꯅꯥꯛꯇ ꯃꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯅ꯭ꯌꯥ ꯂꯩꯕꯗꯨꯅꯤ, ꯑꯁꯦꯡꯕ ꯆꯠꯄꯗꯨꯅꯤ, ꯙꯔꯃ ꯀꯤꯕꯗꯨ, ꯑꯜꯂꯥꯍꯕꯨ ꯀꯤꯕꯗꯨꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯈꯪꯕꯅꯤ, ꯄꯥꯎ ꯐꯪꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯁꯦ, ꯚꯔꯁ ꯑꯁꯤꯗ ꯄꯜꯂꯤꯕ ꯑꯔꯕꯤꯛ ꯋꯥꯍꯩ ꯂꯤꯇꯥꯑꯔꯐꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯔꯊꯅ ꯈꯪꯕꯈꯛ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯛ ꯈꯪꯕ, ꯔꯤꯀꯛꯅꯥꯏꯖ ꯇꯧꯕ, ꯑꯗꯨꯒ ꯑꯃꯒ ꯃꯁꯛ ꯈꯪꯗꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯅꯦꯕ꯫ ꯋꯥꯍꯩꯁꯦ ꯕꯤꯜ ꯃꯥꯑꯔꯨꯐ ꯍꯥꯏꯕꯗꯨꯒꯤ ꯔꯨꯠ ꯆꯞ ꯃꯥꯟꯅꯩ꯫ ꯑꯔꯊꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇꯧꯕꯤꯕ, ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯃꯁꯨꯡ ꯆꯥꯟꯕꯤꯕꯒ ꯃꯥꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯄꯟꯈ꯭ꯔꯤꯕ ꯁꯨꯔꯥ ꯑꯁꯤꯗ ꯑꯜꯂꯥꯍꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪꯕꯤꯔꯤ꯫ ꯁꯨꯔꯥ ꯑꯜ ꯍꯨꯖꯔꯠꯀꯤ ꯁꯨꯔꯥ 29ꯒꯤ ꯑꯌꯥꯠ 19ꯗ ꯍꯦ ꯊꯥꯖꯕꯁꯤꯡ, ꯊꯥꯗꯣꯛꯎ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯌꯥꯝꯕ꯫ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯈꯔꯗꯤ ꯄꯥꯞꯅꯤ꯫ ꯄꯥꯎ ꯂꯣꯟꯅ ꯊꯤꯔꯒ ꯇꯝꯅꯒꯅꯨ, ꯅꯠꯇ꯭ꯔꯒ ꯃꯤꯇꯨꯡꯗ ꯋꯥ ꯉꯥꯡꯕ ꯇꯧꯒꯅꯨ꯫ ꯅꯈꯣꯏ ꯈꯔꯅ ꯈꯔꯒꯤ ꯄꯥꯝꯒꯗ꯭ꯔꯥ? ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯁꯥꯗꯣꯡ ꯆꯥꯕ? ꯁꯣꯏꯗꯅꯃꯛ ꯅꯈꯣꯏꯅ ꯃꯗꯨ ꯇꯨꯀꯠꯆꯒꯅꯤ꯫ ꯀꯤꯌꯨ ꯑꯜꯂꯥꯍꯕꯨ, ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄꯕꯨ ꯌꯥꯕꯤꯕꯅꯤ, ꯀꯟꯕꯤ ꯍꯩꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯁꯨꯔꯥ 29ꯒꯤ ꯑꯌꯥꯠ 34ꯗ ꯁꯨꯝꯅ ꯇꯝꯕꯤꯔꯤ ꯀꯨꯔꯥꯟꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯌꯥꯊꯪꯕꯤꯔꯤ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯕꯤꯅꯕ ꯀꯔꯤ ꯍꯥꯏꯅ? ꯃꯥꯟꯅꯗꯕꯅꯤ ꯑꯐꯕꯒ ꯐꯠꯇꯕꯒ, ꯊꯛꯇꯣꯛꯎ ꯐꯠꯇꯕꯕꯨ ꯍꯦꯟꯅ ꯐꯕꯅ, ꯃꯗꯨꯗ ꯅꯪ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯂꯩꯔꯝꯕ ꯃꯍꯥꯛꯇꯨ ꯑꯣꯏꯔꯛꯀꯅꯤ ꯂꯨꯅꯔꯕ ꯃꯔꯨꯞ ꯑꯃꯒꯨꯝ꯫ ꯑꯁꯤꯒꯤ ꯑꯌꯥꯠꯁꯤꯡ ꯑꯁꯤꯅ, ꯀꯨꯔꯥꯟꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕ ꯐꯖꯕ ꯂꯤꯆꯠꯂꯣꯟꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯑꯩꯅ ꯏꯁꯥꯅ ꯑꯈꯥꯡ ꯀꯟꯕ ꯂꯣꯏꯅꯅ ꯄꯦꯁꯦꯟ ꯇꯧꯈꯤꯕꯅꯦ, ꯁꯕꯔ ꯇꯧꯈꯤꯕꯅꯦ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅꯁꯨ ꯁꯨꯝꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯑꯔꯥꯟꯕ ꯑꯃ ꯃꯨꯁꯂꯤꯝ ꯑꯃꯒꯤ ꯂꯣꯠꯁꯤꯟꯕꯤꯔꯕ, ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕꯁꯤꯡꯕꯨ ꯇꯥꯏꯕꯪꯁꯤꯗꯁꯨ ꯑꯃꯁꯨꯡ ꯁꯤꯔ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯂꯣꯠꯁꯤꯟꯕꯤꯒꯅꯤ꯫ ꯍꯗꯤꯁ ꯇꯤꯔꯃꯤꯖꯤ 1930 ꯍꯗꯤꯁ ꯅꯝꯕꯔ꯫ ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏ, ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ, ꯃꯍꯥꯛ ꯃꯁꯥꯒꯤ ꯅꯨꯡꯁꯤꯔꯤꯕꯗꯨ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯃ ꯐꯥꯎꯕ꯫ ꯍꯗꯤꯁ ꯏꯕꯅꯦ ꯃꯥꯖꯥ ꯍꯗꯤꯁ ꯅꯝꯕꯔ 66ꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯐꯥꯎꯏ, ꯃꯨꯁꯂꯤꯝ ꯑꯃꯅ ꯋꯥ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯁꯥꯒꯩ ꯖꯥꯇꯤ ꯐꯨꯔꯨꯞ, ꯑꯩꯈꯣꯏ ꯂꯩꯕꯥꯛ, ꯅꯦꯁꯟ, ꯂꯣꯟ, ꯀꯜꯆꯔ ꯈꯦꯠꯅꯕ ꯊꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯙꯔꯃ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯅ ꯐꯥꯎꯏ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ, ꯑꯩꯒꯤ ꯏꯌꯥꯝꯕ, ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯄꯒꯨꯝ ꯉꯁꯤ ꯑꯩꯈꯣꯏꯗ ꯁꯣꯛꯑꯦꯕ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜ ꯇꯝꯕꯤꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯗ ꯃꯥꯟꯅꯗꯕꯅꯤ ꯑꯐꯕꯒ ꯐꯠꯇꯕꯒ, ꯊꯛꯇꯣꯛꯎ ꯐꯠꯇꯕꯕꯨ ꯍꯦꯟꯅ ꯐꯕꯅ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯅꯩꯅꯔꯒ ꯃꯗꯨ ꯊꯛꯇꯣꯛꯄ ꯇꯥꯏ ꯐꯠꯇꯕꯗꯨ꯫ ꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯤ ꯃꯗꯨꯗꯤ ꯑꯆꯨꯝꯕ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡꯗ ꯋꯥꯌꯦꯜ ꯇꯧꯔꯗꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯤꯕꯗꯅꯤ꯫ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯎꯖꯅꯤꯡꯒꯅꯤ, ꯊꯃꯣꯏ ꯁꯣꯛꯅ ꯅꯥꯔꯕ ꯑꯃꯁꯨꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯐꯥꯎꯕꯗ꯫ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯀꯟꯕ ꯂꯣꯏꯅꯅ ꯀꯨꯔꯥꯟ ꯇꯝꯕꯤꯔꯤꯕꯁꯤꯡꯒꯤ ꯂꯣꯏꯅꯅ ꯑꯜꯂꯥꯍꯗ ꯅꯤꯖꯔꯒ ꯃꯇꯦꯡ ꯅꯤꯕꯈꯛ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯅꯤꯕꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯉꯝꯂꯕꯗꯤ, ꯖ꯭ꯌꯨꯁꯤꯡ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯦ, ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯐꯅꯕ ꯉꯝꯒꯅꯤ, ꯆꯥꯎꯈꯠꯀꯅꯤ, ꯑꯗꯨꯒ ꯊꯃꯣꯏꯁꯤꯡꯗ ꯑꯏꯪꯕ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯃꯥꯂꯦꯝꯁꯤꯗ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯖꯨꯗꯥꯏꯖꯝ ꯍꯥꯏꯕ ꯙꯔꯃ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯙꯔꯃꯅꯤ, ꯍꯥꯏꯕꯗꯤ ꯇꯧꯍꯤꯗꯇ ꯊꯥꯖꯕ ꯙꯔꯃꯅꯤ, ꯃꯄꯨ ꯑꯃꯈꯛꯇꯗ, ꯃꯁꯛ ꯎꯊꯕ ꯃꯄꯨ ꯑꯃꯈꯛꯇꯗ ꯊꯥꯖꯕ ꯙꯔꯃꯅꯤ, ꯑꯃꯁꯨꯡ ꯁꯤꯔ ꯃꯇꯨꯡꯒꯤ ꯑꯥꯈꯤꯔꯠꯀꯤ ꯄꯨꯟꯁꯤꯁꯨ ꯊꯥꯖꯕ ꯙꯔꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯤꯌꯥꯗꯗꯤ ꯈꯔ ꯈꯦꯠꯅꯕꯅꯤ꯫
ꯍꯥꯏꯗꯨꯗ ꯁꯨꯝꯅ ꯇꯥꯛꯑꯦ ꯑꯜꯂꯥꯍ ꯔꯁꯨꯜꯅ ꯅꯕꯤꯁꯤꯡꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯠꯁꯤꯡꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡꯗꯤ ꯈꯦꯠꯅꯩ, ꯑꯗꯨꯕꯨ ꯙꯔꯃꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯁꯤ ꯍꯗꯤꯁ ꯃꯨꯁꯅꯗ ꯑꯍꯃꯗ ꯍꯗꯤꯁ ꯅꯝꯕꯔ 2121ꯗ ꯌꯥꯎꯕꯅꯤ꯫ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯊꯥꯖꯕꯁꯤꯡꯗꯤ ꯑꯃꯒ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯤ, ꯑꯗꯨꯅ ꯇꯥꯏꯁꯤꯟꯅꯧ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ, ꯑꯗꯨꯒ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ, ꯅꯈꯣꯏꯗ ꯊꯧꯖꯥꯜ ꯇꯧꯕꯤꯔꯛꯅꯕ꯫ ꯃꯁꯤ ꯁꯨꯔꯥ ꯑꯜ ꯍꯨꯖꯔꯥꯠꯀꯤ ꯁꯨꯔꯥ 24 ꯑꯌꯥꯠ 10 ꯁꯨꯕꯗ ꯌꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯃ ꯑꯃꯒꯁꯨ ꯊꯤꯟꯅꯒꯗꯕꯅꯤ, ꯑꯃ ꯑꯃ ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯥꯍꯨꯗꯤꯅ ꯖꯤꯎꯁꯤꯡꯅ ꯑꯣꯠꯅꯩ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯋꯥꯖꯩꯑꯕ, ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯑꯃꯨꯛꯀꯁꯨ ꯍꯨꯟꯅꯩ, ꯉꯥꯡꯅꯩ, ꯈꯠꯅꯩ, ꯐꯨꯅꯩ, ꯍꯥꯠꯅꯩ, ꯁꯤꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯁꯤꯁꯨ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯁꯦ, ꯎꯁꯤꯠꯀꯅꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯗꯤ꯫ ꯑꯍꯥꯟꯕꯗ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯑꯜ ꯏꯝꯔꯥꯟꯒꯤ 3ꯁꯨꯕ ꯁꯨꯔꯥ ꯑꯌꯥꯠ 103 ꯁꯨꯝꯅ ꯍꯥꯏ, ꯆꯦꯠꯅ ꯄꯥꯏꯌꯨ ꯑꯜꯂꯥꯍꯒꯤ ꯊꯧꯔꯤꯗ ꯄꯨꯂꯞ ꯄꯨꯟꯅ, ꯑꯃꯁꯨ ꯇꯣꯈꯥꯏ ꯇꯥꯅꯒꯅꯨ꯫ ꯅꯤꯡꯁꯤꯡꯉꯨ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜ ꯅꯈꯣꯏꯗ ꯄꯤꯕꯤꯈꯤꯕꯗꯨ, ꯅꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯕ ꯑꯣꯏꯅꯔꯤꯉꯩꯗ ꯃꯥꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯕꯨ ꯄꯨꯜꯍꯟꯕꯤꯈꯤꯕꯗꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯣꯏꯔꯛꯈꯤꯕꯗꯨ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯑꯃꯒ ꯑꯃꯒ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯂꯩꯔꯝꯂꯕꯅꯤ ꯃꯩꯒꯤ ꯀꯣꯡꯒꯤ ꯃꯄꯥꯟꯗ, ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯃꯗꯨꯗꯒꯤ꯫ ꯑꯁꯨꯝꯅ ꯑꯜꯂꯥꯍꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕꯅꯤ ꯃꯥꯒꯤ ꯂꯩꯄꯥꯎꯁꯤꯡꯕꯨ ꯅꯈꯣꯏꯅ ꯂꯝꯖꯤꯡ ꯐꯪꯖꯅꯕ꯫ ꯑꯗꯣ ꯀꯨꯔꯥꯟꯁꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯊꯧꯔꯤꯗ ꯆꯦꯠꯅ ꯄꯥꯏꯌꯨ ꯍꯥꯏꯕꯗꯤ ꯀꯨꯔꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯄꯥꯏꯕ ꯇꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯇꯣꯈꯥꯏ ꯇꯥꯗꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯁꯤꯌꯥꯅꯤ, ꯁꯨꯅꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯂꯐꯤꯅꯤ, ꯍꯅꯐꯤꯅꯤ, ꯃꯥꯂꯤꯀꯤꯅꯤ, ꯍꯝꯕꯂꯤ, ꯑꯩꯈꯣꯏ ꯐꯤꯔꯀꯥ ꯇꯧꯗꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯙꯔꯃꯒꯤ ꯃꯤꯡꯊꯣꯜ ꯏꯁꯂꯥꯝꯗꯣ ꯑꯗꯨꯗ ꯌꯥꯖꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯦꯠ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯎꯗꯕ, ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯃꯁꯤ ꯑꯩꯈꯣই ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯐꯝꯁꯤ ꯄꯨꯔꯛꯑꯦ, ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯅ ꯇꯥꯛꯏ꯫ ꯁꯨꯔꯥ 94 ꯁꯨꯕ ꯁꯨꯔꯥ ꯑꯜ ꯐꯠꯇ ꯑꯌꯥꯠ 10 ꯁꯨꯕꯗ, ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯋꯥꯁꯛꯄꯗꯣ, ꯃꯈꯣꯏꯅ ꯋꯥꯁꯛꯄꯅꯤ ꯑꯜꯂꯥꯍꯗ, ꯑꯜꯂꯥꯍꯒꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯊꯨꯒꯥꯏꯔꯕꯗꯤ ꯋꯥꯁꯛꯇꯣ, ꯃꯍꯥꯛꯅ ꯊꯨꯒꯥꯏꯖꯕꯅꯤ ꯃꯗꯨ ꯃꯁꯥꯒꯤ ꯃꯥꯌꯣꯛꯇ꯫ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯃꯄꯨꯡ ꯐꯥꯍꯜꯂꯕꯗꯤ ꯃꯍꯥꯛꯅ ꯑꯜꯂꯥꯍꯗ ꯋꯥꯁꯛꯈꯤꯕꯗꯣ ꯃꯥꯅ ꯄꯤꯕꯤꯒꯅꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯃꯅꯥ ꯃꯊꯦꯜ꯫ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝꯁꯤꯡꯅ ꯁꯤꯁꯐꯥꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯍꯔꯥꯎ ꯂꯩꯊꯣꯛꯄꯒꯤ ꯃꯔꯝ ꯆꯥꯗꯦ꯫ ꯁꯤꯁꯐꯥꯌꯔ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯊꯕ ꯇꯥꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ꯫ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ, ꯇꯥꯛꯄꯤꯔꯤ, ꯊꯨꯒꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ, ꯀꯔꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯣꯏ ꯂꯣꯏꯅꯒꯅꯤ, ꯀꯔꯝꯕ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯨꯒꯥꯏꯔ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯤꯁꯇ꯭ꯔꯤꯗꯁꯨ꯫ ꯑꯗꯨ ꯃꯈꯣꯏ ꯃꯔꯛꯇ ꯑꯐꯠꯇꯕ ꯌꯥꯎꯕ ꯅꯠꯇꯦ, ꯑꯐꯠꯇ ꯂꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯐꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯑꯗꯨꯅ ꯉꯁꯤ ꯒꯖꯥꯒꯤ ꯁꯤꯁꯐꯥꯌꯔ ꯇꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯧꯒꯠꯂꯤ꯫ ꯑꯜꯂꯥꯍꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯁꯥꯟꯇꯤ ꯄꯤꯅꯕꯤꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯀꯣꯛ ꯊꯣꯡꯕ ꯖꯥꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯔꯛꯇ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫